Citizenship Amendment Bill Gimayok Imphal Kangchup Lambi Nakal Nama Thingduna Wakat Mifam Chatakre, Rally Chanana Bohonera put the police na tear gas Amati Mok Bomb Kaptuna Tan Kai Kre. Cap Gimayok the Palibaling Asana Lebli, Manipur People's Bill 2018 bu President Ke Ayabalong Nabab, Miam Samdana Hotna Minersi High Minister Nong Tombam Birena Pausinabli. SSA and Ramsa Teachers Association Manipur na Chatharak Khongjang gi Sarukama Oina Manipur ki district Singdalai riba JDO amadi DI office sing Solon Sinkre. Amasung numit mangani chup na Chatharak pa ahumlak suba World Bamboo Workshop 2019 loishin kre wagi potlam sing international market ta yohan ba yauna MOU ahum khudiyat pinakre. मैं बकरम जरी अदम यंग बीरी बस इम्पैक्ट न्यूज़ नी आई खांगन बम थोई नुहेन भी हौजे पुंजा से फाव बुगी मरोई बपाव सिंह मियाम दफी जरी ngasi su tampak ki mafam kaya da miyam na Citizenship Amendment Bill 2019 gi mayok ta lambi thingbagi khongjang makhata na chathakre khongjang changsin khibasing gi manung da uripok overbridge mayadagi hauduna miyam na Imphal Kangchup lambi thingki maroi na mafam asigi nupi singna lambi tangkhai thingduna wakat mi phamjan ki Masina maram oiraga miyam na chathok chasin tawbada chawna khudong chadaba mayok nakhi amaromda lambi mayayda phamjinduna protest tawriba miyambo police na toknanaba kayarak haiki adubu police ki athingba marakta manpack ki luchinba sing yauna makhata na phamjinduna CA bill gi mayokta mifam pangthokhi tungda Imphal West ki district magistrate amadi police ki ahenba personnel sing laktuna miyam adubu takthokpa horakpada chawna mukna bathokhi Police ka mukna na miyam na CA bill pass tawba yaroi CA bill withdraw taw down BJP down Modi government long live Manipur Chief Minister Biren Pham Thadu haiba kholaw kaya lauduna khwaram bantam na khongchat chatnanaba honarakhi Police na khongchat chatpa yaroi haiduna makhata na thingbadagi nakal anigi marakta inthok insin tawduna muknakhi tungda tear gas amadi mok bomb kaptuna miyam adubu tan khairaba tungda lambi thingbadagi chatpa yadana leirakhiba sing chatnakhi Amaram the Imphal West ki Patsoi Part 3 the su miyam amadi mahiroi singna Citizenship Amendment Bill 2016 Rajya Sabha da passed over yaroi haidana wakat mi phamkre Patsoi Tuliyaima Century Club Mind Empowering Center Pole Star Public School amadi Patsoi apunba nupi lupna sinduna wakat mi pham adu chathakibani Nongchup thangba DM College Gate maya da su thangmaiban gi masing yamlaba miyam na lambi thingduna CA bill ki Janaba yaroi athuba matamda withdraw tawgadabani haiduna protest tawkhe mafam asida su miyam na lambi thingkhibadagi lambi asida lakpa makhal kaya gi gadi sing chathok chasin tawbada chawna apan bapikhi loinana wangoi kaithel da su mayai lambi thingduna miyam na CA bill gi mayokta khongjang changsankhi Manipur da paliba Biren Sarkar, Delhi da paliba Modi Sarkar, Manipur bu miyam cha bayam thajalaga mitu pu yosan na ba tawraiba lalong je nupi khoi na yaning de lokthok piu nata badi Biren sam thadok piu kari gino mo khoi na khoi nupi praja macha machu angang nupi da mo na gas langjam biri ba bom langjam biri ba imuna muta biri ba moi ki saruk ti yaw dar baro khoi na tawri se moi Manipuri ma gi macha na tro ngasi icha isu na tawri ba puna ma nupi khoi di mama na macha gi damakta mairong ya gani Thangweban Hizam Dewan Lekai Daleba Alpha BCI Memorial Academy gi Mahiroi Amadi Oza Singna School Asigi Mamangda Wakat mi phamkre Wakat mi pham adu da saruk ya khiba singna bill asigi mayokta iba play card kaya sizinabaga loinana Rajya Sabha da bill pass tawwe yaroi haiba kholaw kaya laukhi
CA bill asi lakadoriba February 12 da parliament ta supplementary bill oina puthorakpa yabagi chingnaba leiba maramna numita sida lamdam asigi miyamna akanba khongjang changsin biyu haina political party mapan gi maikei dagi thamlakli ngasi Imphal gi Rawat Bhavan da leiba CPI Manipur state ki office ta paumi singa unabada political party mapan gi mahut sinduna CPI Manipur state ki secretary L Sotin Kumar na phungdokibada Chief Minister Biren na phungdokiba Cap da close sama hapagi wafam adu kaidongnungda oithokreidaba wafamni political party mapan gi oinadi bill asi handokadabani haiba wafam asida lengdana lei haiki hauzik ma mafam kayada manpack ki lamjing makhada changsiliba khongjang sing asidasu political party mapan na sagatli haina su L Sotin Kumar na phungdoki loinana secular democratic front na sinduna kaisampatta hayeng pangthokadoriba protest meeting asidasu political party mapan na saru yagani haiki अखोई फिरेप्ती क्लोज हम हापो युवानते अखोई सिटीजनशिप अमेंडमेंट बिल से विथड्रॉ तो चटनब सुया यारोय हाइबसे अखोई लेंगद्रब अखोई फिरेपने पार्लियामेंट आयाब पिरक्तना मणिपुर पीपल बिल से अखोई चदरे हेन खलसी अदु ओरगसु सिटीजनशिप अमेंडमेंट बिल गी पास तोरगा चंद्रको मतमदा बिल सिगी कानबा सुलै लेरो सिटीजनशिप अमेंडमेंट बिल से चना हनिंगबगी वखल फावरिबा ngasiगी बेरेन लेंगा असे मसिगी मायोक्ता अखोई political party mapalna chap chana khoi magi mayukta lei Lok Sabha da pass tawkiba citizenship amendment bill hantokadabani haiduna Thobal district ki Lilongda national highway tangkhai thingduna khongjang changsan khre lambi thingbagi khongjang adu Lilongda leiba tongan ba loop singna sinduna changsan khibani manpack ki lamjing makhada chathakiba khongjang adu da wangang kiba kayana Chief Minister nangarang Manipur miyamna cap ki matangda yamna emotional oibigano bill aduda awang nongpok lamdam soktanaba close sama hapsinnaba taknari hairakpa asi bill adubu nakoina na sogatli takpani haiba wafam thamnakhi khongjang aduna maram oiraga mafam aduda lambi chathoksinda chauna akaiba pikhi Chief Minister Nongthombam Biren Singh na cap ki mayokta paliba lengak asina lepli Manipur People's Bill 2018 bo President ki ayaba longnaba miyam changdana honamina si haina pauzelakli Fishery Department na sinduna CM Office ki Darbar Hall da bangthokiba Fishery Sector ge loan yenthokpagi thoramda Chief Minister na wafam asi phongtokibani thoramaduda Chief Minister Biren na makha taraduna Cap na maram oiraga lamdam asida langliba miyamna nungnangliba adu lengak su khangi nungnangba phawi paliba lengak asina cap bu Manipur da chana handanaba awang nongpok lamdam da chana handanaba close ama bill aduda hapu haina taksili haiki thoramadugi khudong chaba lauduna Chief Minister nangarang numidang polo ground da bom langsinduna equestrian championship kidama Chana apprehension lai madugi apprehension lai bidunabu BJP led government chief minister ama woragasu madugi bill do madu Manipur gi exam tok dibhau amadi north east gi exam tok dibhau madugi mayok laigani na I phone lobjali ne government chi phone cabinet decision lawra thajali ne adi bharat sarkar na sarkar am indo sarkar pair ga tar ga hen ngai ro kumba a ning kha tamboi wari kumba ha pri adu kumba du yani ga du restaurant toksi adu thenga ma yabadi ekoi thenga ni Loan yenthokpagi thoramaduga mari leinana Chief Minister Biren lamdam asi nga chaba lamdam oibanina English singani kun fawda lamdam asida puthokpa nga gi pothokna maromdom konajanaba amadi mapaldagi nga pusilaktanabagi pandam thamli haina phungdokhi Chief Minister na makhatana lamdam asida loktak yauna ising leiba mafam singda nga yoktuna nga gi pothok hingal hananaba thabak paikhatpa hokre khongthang asigi makhada lamdam asidagi nga gi pothok puthokadaba ngami lising aniga janipan lom khantok le haiki nga yongnana bohonabada changliba masinjak puthoknaba machine su numit 15 gi manungda yoraklagani haiba wafam Chief Minister na thamkibaga loinana loan loriba lomi singna matam chana loan singbiu haina pauzenki nakalamaromda lengang na lomi lising amada loan pinabagi pandam adu yodana lomi Chani ga nifutaret khaktada nga yongnabagi loan fanghanbada pendaba phongtokhi loinana bank singna lomi singda matam changhandana loan fanghanabasu haiki mayam la ina ngasi hajer je kenu tiko akhoi gi pothok thengkat hanba mapanda gi pusilakna nga kon hanba akhoi na tawrisi Manipur gi pothok thengkat naba aduga lomi farmer mayam leibiri bala pilbi mayam gi
सेंट्रल हेनकनब इमुंगी लेरिब फिल्म फगनब इसा इशु लाइक नंबर नंबर सेंट्रल लेदि खदो वसे अफब स्कूल तमंगमी अदुगी दमको होनाजबनी Mapal Kangsai Bungdang Rang Numidang Bom Langsinduna AR gi personal ahum yauna nan Manipuri ama sokhan kiba landa adu United National Liberation Front UNLF ki lan mi sanglop Manipur People's Army MPA na chathakibani haina lalholop UNLF na phongtorakli aina thinkraba lalholop asuna thadorokba chirol gi matungina landa adu MPA gi miyoi ani na saba akhanaba kangbu amana pangthokibani IOF ki mathakta chathabalan asi Manipur na mapung phaba ning tamba hanjandriba phawba amadi IOF na Manipur thadok na chatriba phawba leptana lanjang kaya chathakhigani hairakli SSA and Ramsa Teachers Association Manipur na chatharakpa matam kaktaba CS work strike ki makha chatharakpa khongjang oina Manipur gi district sing da leiriba Journal Education Office JTO amadi DI Office sing so lon sinkre ngasi JTO Ukrul Churachandpur Senapati Chandil Tamenglong Kangpokpi Zone 1 Khoyathong Imphal West Zone 2 Porompat Imphal East Zone 3 Thobal JDO Wangoi DI Saitu Gamfazol DI Lilong DI Moirangda Oza Sing na wakat mifam chatharaba matungda office sing adu thonglon bagi khongjang changsin khibani loinana JDO Senapati gi makha da leiba Oza Sing na Chief Minister Nong Thombam Birenda memorandum amasu pisinkhre hairi SSA and Ramsa Teachers Association Manipur na hauzik taliba demand sing asi athubu matam da lengak na phangandrabadi oza singi khongjang asi hena kansilagani hairi Journal Education Officer JTO Kakching gi Office su Service Shiksha Abhiyan SSA amasung Rashtriya Madhyamik Shiksha Abhiyan RMSA gi oza singna so lon sinkre Joint SSA and Ramsa Teachers Association Manipur gi lamjing makhada Joint SSA and Ramsa Teachers Association Kakching Zone gi oza singna ngasi ayupung 11 tarakpada JTO Kakching gi office adu so lon sinkhibani Indefinitely pursues work strike win akoi pandam singsi ek phangri pawa ibdi government na akoi da permanent solution am haita ibdi tolop chang na phangan ba loina na akoi si hoji atopa government ki school singsi da leiri ba atopa oja singsi ga mana bumong da akoi promotion ki provision revenue si akoi da su phangan bi ba ai ba pandam singsi phangri pawa akoi unjan che duma chanchan jagi SSA amadi Ramsa gi oza singna JTO Zone 4 Bisnupur gi office su solon sinkre Bisnupur amadi Moirang DI makha da leiba SSA amadi Ramsa Teachers Association na punna khutsam naduna changsan kiba khongjang aduda no pay no work we are not a robot haiba haina thaba play card kaya sizinake khongjang aduda saruk yakiba oza amana fungdo rakibada jahi kaya si oza amoina sinfam asida Kathoktuna lakpani adubu lenga ki maikai degi positive response amata laktabana strike asi changsan bani masida paliba lengangna athubada permanent solution purangnaba honabiyo haiki United National Liberation Front UNLF ki lanmi sanglo Manipur People's Army MPA gi kuntrani thoi suba mapok kumon numit kamari leinana lanmi sanglo asibu lamjing lamtakpa gi thodang puri bani hairiba UNLF ki Military Affairs Committee MAC na lamdam asida khundariba furupcha pumnamak ki maphamda ningtam yawal gi yaifa pawzel pirakli aina thinkraba lalholu basina thadorok pachero lamagi matungina chahi humbudra gi mamangda WC lamdam gi leipak singna punsillaga apunba maning tamba leipak ama semba yabagi tangkak ama lerambadu mangkhre Government of India na tauge matagum pass taunana bo honarakliba Citizenship Amendment Bill 2019 na ngasidi Manipur ga loina na wishi pumbada mai hauraba phibam amada leire haina makhadarakli Nopilal da thauna phana saruk yakibi Tamapatra Award Fangkrabi Ima Rajani na Laikidabagi Kunwapan Suba Kumon Thoram ngasi pangthokre Thoramadu Nupilal Memorial Association Manipur na Sinduna Tera Kaithil da Leiba Luba Sigi Office ta pangthokibani Thoramadu da Ima Rajani gi photo da lub asigi thomi singna laisu katuna ikai khumnaba utke Thoramadu ga mari leinana Nupilal Memorial Association Manipur gi Steering Committee ki Secretary Longzamba Maitei na phungtorakpada
ꯏꯪ 1958 निफुमाथोई फावबदा थोकिबा नुपी लालदा इमा रजनीना ब्रिटिश के मायोक्ता मखुत्ता खुलाई पाइदना थौना फना लांथेंगना खिबगिदमक लुप असिना चही खुदिंगी इमा असिबु निंगसिंगबगी थौरम असि पांगथोक्तुना लाकपनी हाइना फोंदोरखे लोइनना लोबसना सिटीजनशिप अमेंडमेंट बिल 2019 के मायोक्ता लेगनी हाइनसु मखाताखि लोक सभादा अदुगुमलबा CAB हाइदुना खंगनरिबा मियाम अमना नॉर्थ ईस्टा यामना नुंगाइनदरबा तुंगलमचता अकाइबा कया लेहोगदोबा अदुगुमलबा बिल अमा पास तौखिबना मरम ओइरे हारगा राज्य सभादा पास तौखिदनबा मियाम अमा हौरिबा अदुगी सरुक याजदुना ममांगदा चतखिबा डिसेंबर था अमा सुमना पांगथोकपगी थौरमदुगी प्राइज डिस्ट्रीब्यूशन अदु अखोई ऑब्जर्वेशन कमिटी ने खनजरी हारगा अखोई येथोकजरी हाय लाकदोरिबा अखोई तांग 13 गी मतुंगदा पांगथोकजबा थौरमदुदा छात्रसिंग गार्जियनसिंग ओजासिंगना सरुक यामिनसि हाय लेबाक सिनबा थुंगना पांगथोकलिबा नेशनल डिवर्मिंग डे गी थौरम स्टेट असिगी ओइनासु तोंगा स्कूल कयादा माइपाकना पांगथोखरे ngasiगी नुमित असिगा मरी लेनना नेशनल हेल्थ मिशन मणिपुरना मसागी चही अमदगी 38 फावगी मनुंगदा लेबा अंगांग सिंगदा तिल हिदाक सिंग पिजखरे हेल्थ डायरेक्टर डॉक्टर के राजो स्टेट मिशन डायरेक्टर डॉक्टर एस मणिकांता अमदी एजुकेशन एस की डायरेक्टर TH किरण कुमार IAS ना सरुक यादुना लेंगा की महिलोशंग ओइरिबा इबोतोनसना हायर सेकेंडरी स्कूल तेरा तोंगब्रम लेकाई की अंगनवादी अमदी सोइबम लेकाई दलेबा हेली स्कूल की महिरोय सिंगदा एल्बेंडाजोल टैबलेट सिंग पिजखि ngasiगी thauram adu da saruk yakiba health director Dr. K Razona English ngani kun fawbugi manungda tinjang kaijang daba masama u phaba khunai ama oinabagi wakhalolda National Health Mission na sinduna leibak sinba thungna thauram asi pangthokpani haike til leitanaba angang singda prizariba albendazole tablet asi hakchang da thoina sokningai oide ngasigi numita sida state asigi tongan ba school amadi anganwadi center singda tamliba mahiroi singda paktaknana til hidak asi pijanari हिदाक थाहौदबा अंगांग सिंगी ओइना था सिगी तरामरीदा मॉप अप डे पांगथोक्तुना पाक्तकनना हिदाक पिजनबा थौरांग तौरी मतिंग लेबा खुनाई अमगी दमक अंगांग सिंगी ममा मपा अहल लमन सिंगना मतिंग पांगदुना मतम चाना तिल हिदाक पिजनबा पुन्ना होनमिनसी हाइना महाकना फोंदोखि ओवर तौदे यादे अदर मसी अखोई डिपार्टमेंट में चंगना हाइब्रिड एजुकेशन डिपार्टमेंट ICDS सोशल वेलफेयर डिपार्टमेंट पब्लिक हेल्थ इंजीनियरिंग डिपार्टमेंट अदगी लेरिबा अखोई मयाम से पंचायत राज मसी मयाम से डिपार्टमेंट में कुछ कन्वर्जेंस तौरगा कोइना अंगांग जी मयाम से 10,08,000 मुख से कोई कवर तौनन तौमिनसी तौसु तौरी अदु मसीगी हंतकी प्रोग्राम मसी खेनबो मोम अमना कोइना मफम अमदा चाउना फंक्शन जी तौरगा कोई मदगी होई हंतकी फंक्शन से मची मची स्कूल सरगा ICDS की अंगलवाड़ी चला तौबी मोम अमा नुमिदसिगा मरी लेनना सगोलबन मोइरांग लेरक्ता लेबा पॉपुलर अपर प्राइमरी स्कूल दसु स्कूल असिगी महिरोय सिंगदा एल्बेंडाजोल टैबलेट पिजखरे ngasiगी थौरमदु स्कूल असिगी ओजा सिंगना हेल्थ डिपार्टमेंट का खुदसमनदुना पांगथोखिबनी Thawal District Health Society na sinduna Health Society asigi DMD Dr. N. Jentukumar nangasi National Deworming Day launch tawkre. Athokpam Junior High School da haudoki bathoramaduda district asigi oina guli pizagadaba angang masingi official oiba report adu utladuna Thawal District ki District Program Manager CH Basantana hai district asida punna angang lak ama subna lising amaga Janipan Yankai Mapanda til Laitanaba Guli Pizagani. District asigi government school Chamaga Humbudra Taruk, private school Chamaga Marfudra Nithoi, Amadi Angalwadi, Chamapan Nifu Mapanda Guli Singyan Thokre Haike. Ngasi Guli Pizza Hodaba Chitahoba Angang Sing Lakriva February Tarataruk, Mop up Day da Pizagani Haike. Ngasi Thoramadu the Saruk Yakiba Doctor Singna Angang da Til Laibadagi, Tokalakpa Laina Sing Amadi Masidagi Ngakthoknaba Angang Sing the Guli Pizabagi, Tangai Fadaba Kayagi Maramda Marik Chubawa from Sing Tamnaki. More dasu More Primary Health Center na sinduna National Deworming Day gi thoram pangthoki. PHC More da pangthokiba More gi SDC MO in charge More PHC yauna Anganwadi workers sing
आशा वर्कर्ससिंग अमसुंग मियामना सरुक याखि थौरम अदु लोइरबा मतुंग अंगनवादी अमसुंग आशा वर्कर्ससिंगना मोरेदा लेबा स्कूलसिंगदा एल्बेंडाजोल टैबलेटसिंग यंथोखि National Deworming Day Gamari Lainana Lakliba February Tarada Caesar Hospital and Research Institute Langol Nasinduna Angang Singda Deworming Tablet Yantopagi Thoramama Pangtokani Haina Hospital Asina Thadoropa Cherol Amana Haidi. Matang size the break Amalagzage, Breaki Matunda Ahumlak Suba World Bamboo Workshop 2019, Ngasi Lotion Kibagi Pau Loinana Wagi Polam Sing International Market Yohanba Yauna MOU Ahum Kudiak Pina Kibagi Pau Amadi Manipur Amasung Malim Gitongan Tongan Mupum the Tokli Ipau Sing Puduna Laksage Impact News Summit Yang Tadra Labio. Mayam Amukan Hataram Nokchari, Bulletin Nasiki Makataba Pau, Miam the Pizadi. Numid Mangani Chupna Chatarakpa Ahumlak Suba World Bamboo Workshop 2019 Ngasilution Cre. Workshop asige sarugama oina state asida wa thaba amadi wagi khutsa haibaki polam sing international market ta yohan ba yauna memorandum of understanding MOU ahum khudyak pinakre mission for economic empowerment for traditional artisans and craftsmen mitak Department of Textiles Commerce and Industries Government of Manipur amadi DASO USA amadi Forest and Environment Department Government of Manipur Amadi Grow More Biotech, Loinana Manipur Handloom and Handicrafts Development Corporation Limited, Amadi Daso USA ga tongan ba lamda khutyek pinakiba MOU adu ngasi World Bamboo Workshop lotion bagi thoram ama Palace Compound leba City Convention da pangthokiba aduga mari leinana Manipur gi Governor Dr. Nazma Heptullah gi mamangda khutyek pinakiba party singi mihut singna mari lenaba document exchange taunaki Thoramaduga Mari Lenana Governor Dr. Nazma Heptullah Nahai, Malim Githakta Tongan Discipline, Theory, Amadi Practical Yaba World Bamboo Workshop Ama, Manipur da Pangtokpa Asimak Yamna Taganingaini. Manipurasi Mahosana Green Gold Hainasu Kangnaba Amadi, State Asigi Ching Ama di Tamgima Pamda wa Simarang Kaina Hori. Miyam ki punsirol yam na nakna na leirakli workshop asana malim ki tongan mapam singdiki lakpa wagi experts singi haithoi singthoi besing state asigi wagi artisan singna tamjanaba amadi wagi matangda khangdaba sing khangbagi platform ama oibangamle workshop asana state asida wa amadi masigi pothokpo hena fagal hanbagi matangda anoba gyan piduna state asana hena Chaukhatpagi lamda changsinduna senmitlon gi anauba mayol ama miyam da pibangam lagani haina governor na makhataki Panbaya Bamana World Bamboo Organization na Imphal bu kumja lisingani taramapan gi World Bamboo Capital oire haina lauthokrabani to enhance the technological and scientific use of our rich natural resource of bamboo for the economic and overall welfare of the people. For the advanced economies of the world, bamboo provides a new alternative to the many uses of wood as a material, while it may even be a novel item of nutritious food. Bamboo provides a very good natural resource that is both sustainable and eco-friendly. In addition, the fact that bamboo today is generally found in abundance of the natural growth in less developed economies provides a great opportunity for the people of these areas to exploit this wonderful natural resource to its advantage by availing of the latest and the best technologies that are being brought about across the world. Imphal West District Police ke Additional SP Operation TH Krishna Tombi na Luchingba Commando Team Amana Pauna Bazar area da Tihumba ki thabak chathakre ngasi nungthilpung 2:10 dagi 3 manga fauba chathakiba Tihumba ki thabak aduda mafam adugi miyoi chatruk humfu gi verification chathakiba ga loinana masagi saktak che yaudaba miyoi 39 fagat ki hari phagalaba miyoi sing adu makhatana wahang pahong chathanabagi dama City Police Station da sinakre hari Swadharaba Nupi Singidamak Oiba Swadhar Griha Haina Mingthonba Ashram Ama Ngasi Women Income Generation Center Thawalgi founder Oinam Indirana Sangakre Women's Income Generation Center
Thaubalgi kunmanga suba mapok kumonga mari lainana sangakiba ashramasi India Government ki Ministry of Women and Child Development ke santang makhada sabani. Thoram asida Women's Income Generation Center asigi founder Indira Oinamna phongdokibada hauzik ki matamda nupi singda chathaba tongan ba thodok singna maram oiraga leifam chapham khangdraba nupi kaya asibu manaba thongda punna hingminabagi wakhalda asigumba nupi singi sanglen asi sabani haike. Parentless mayu makai pandraba kahi nifu mangagi matak kalaisalaba nupi singi aduga widow destitute hari the nupi sing asida laida kiba thodo kaya marum thokinga le no monomagi nupi singi privacy enkalappa angang yoriba mama amana angang adusu thado ko ngamdaba thabak shuroga magi sana na dusu tamlagi matang ama oirappa hai rasida angang adugi thambam natai sadabagi mama mata punna suicide toba one in the Togoka, Igasi, Nana Vidamata, government policy that Hariba, Swadar, Haiba project. Delhi the Labour Nepal Embassy Digi Councillor Prakash Adhikari na Luchingba Kangbu Amana, More the Laktuna Handakta, Nepal Digi, More found in a trafficking, Taunabagi Damak, Luana Purapadagi, Kanbangam Kiba, Nupi Mata Singi Fibam Yanksan Kre. Councillor Prakash Adhikari na Luchingba Nepal Embassy Digi, Atopa Mihut Ani Amasung, Social Welfare Department Manipuri official Amayauba Kangbu Aduna, Nupi Mata Sing Adu Thamliba Center for Development Activities Ki Home da Laki. Kangbu Aduna Home Aduda Matam Karagi Oina Thamliba Nupi Mata Sing Aduga Unaduna, Wari Sanaki, Luenana Makoigi Lefam Chapham Sing Yangsanki. Home Aduda Lady Banupi Sing Aduda Makoibu, Atubu Matamda, Nepal da Amuk Punana Bahonagani Haina Thazaba Piramki. Yangsanba Lueraba Matong More Police ka Nepal Embassy gi Councillor ga Punna Mifam Ama Pangthoki. Mifam Aduda Councillor Prakash na More da Hauzik Lehoriba Nepali Nupi Sing Adubu Atubu Matamda Imphal da Purak Ningbagi Apamba Phongdokhibaga Luinana Nupi Sing Adubu Yamna Lu Nana Amadi Ningthina Thambibagi Damak Thagatpa Phongdokhi. Directorate of Health Services Manipur amasung State Health Society Manipur ani na punna sinduna air pollutions and COPD haiba hiramda nomagi oiba sensitization workshop among asi Imphal gi Nirmala Hotel da pangthokre. Outdoor and indoor pollution, epidemiology of air pollution and global burden of diseases, health effect of air pollution, preventive surgery amasung strategy of diagnosis management of COPD haiba hiram singda expert singna wangangba amadi khana nainabana thoramadugi mapung oiba saktam oiki. Contractual staff amasung atai Pradhan Mantri Mantra Bandhan Yojana PMMBY amasung Poshan Abhiyan NNM gi interview Viva Bosi Directorate Health Quarter Department of Social Welfare da Lakliba Tang Tarani Thoidagi Pangthoklagani Hari. Hariba post sing asigidamag admit card sing Directorate asida ngasidagi tha asigi tang taramathoigi numidang warampung manga faubada lauraba yagani Hari. Bharat Sanchar Nigam Limited Employee Union BSNL EU Assam Northeast 1 and Northeast 2 Circle ki meeting makhada BSNL EU Manipur na sinduna numit humni chathagadaba Nipan Lak Suba Joint Circle Conference ngasidagi Khuman Lampak laiba multipurpose indoor hall da haudokre. Thoramaduga mari lainana BSNL EU Manipur gi General Secretary and Moti Kumar na phongdokhibada India lenga asana makhoiga yanaba Lanai Telecom Company khara yokhanaba honabada BSNL gi employees sing hatpagi fibam amada lerakliba asi handaki conference asida munna khanagani. Loinana BSNL bu matau karamna hena chakhat hangadage haiba adusu numit humni asida macha khaina nainagani haike. Third PRC pay revision to vidaba aduga akhoi company buna 4G spectrum hoggi khudong saba pibidaba atopa lanai Jio gumba India government ki yam naknaba company singdana 5G baugi moi
process torokwa siguma mayam ji ekoi kupna khana nei najagadoribani tawriba conference asi ekoi khaktagi nate Loktak Development Authority gi chairman gi Thausu Puriba Khurai gi MLA L Susindrona ngasi part asigi akoiba gi phibam yengsankhre Malim gi amata ngarba floating lake asibu kannanaba amadi akoiba gi saktam ngakna thamnanaba angamba thakta honaragani haina phongtokre Authority asigi chairman oina nauna thau pubagi ngasi ahanba khongchat aduda LDA na paikhatlamba amadi paikhatliba thabak sing amadi authority asigi machinery singi phibam yengsankhe Yengsin Kongchat Aduga Mari Lenana, Chairman L Susindrona, Tha Anirongi Mamangdagi, Karang Ithat, Amadi Tanga Ithat Ki Marakta Fumdina, Pumzin Kibana, Hi Lantok Lansin Yadriba Asi, Ngasidagi Chayolamagi Manungda, Ising Lambi, Sim Nanaba, Honagani Haina, Fungtoki. Karang Amasung, Lady Bajaga, Siga, any emergency mada. Fauna bangam dadana hana leram basa masi within week amai manung da khoin soina fauna halani matam mama schedule um pitho ganda khoina loina muk sengtok no mi plan am khoin tole LDA na paikhala iba thabak thorom jing se masdei da mayam punam on mateng pangbira ganda yam phajaba aduga friendly environment oiba adumba part ama ohenji nam chawo sing mathak sidai surveilling camera ama khoi thamaga loktak pa chi loi akoi bada uba yaba camera ama khoi stage da khingani ana masigi surveilling kano sina akoi maruoina Imphal da adai maruoina ato jaga sinda leirakanda sidai hujik loktak pa da si gi film ji leiri haibado adu day by day gi akoi survey tawna tower ma khoi install tawrani India gi tongan mafam sing da pangthok na bagum Thobal da su road safety week pangthokre District Police Thobal na sinduna Thobal Mela Ground Yaripok Lamkhai da thoramadu pangthokhibani Road Safety Week celebration ge sarukama oina Thobal District Police ke Traffic Unit amasung Thobal Police Personal Signal lambi da chatpa miyoi singda lambi chatpagi niyom yawba chezai yanthoki loinana tax tonba gari sing khantoktuna mafam adumaktada gari gi tax thidokhanki Hawzek sanabagi pauda Anisuba S. Mani Sarma 3rd Division Football League Tournament MSC Malom Amadi SFC Tera Khuraizam Lerak Ani Mai Pakre. Ngasi Parsoi Part 2 Daleba Pamyal gi Sanabungda Sanakiba Tournament Asida Group A gi Taramanga Suba League MSC Malom gi Sanaroi Ranjanna Match asigi Yankitarir Suba Minute Chankiba Amatangaraba Panjaladuna NSU Awang Watsang Bambu Panzel Amasinoda Maitiba Pibangam Ki. Chatharagli football tournament asigi ngasi sanakiba group A gi tarataruk suba liktana SFC Tera Khuraizam Leraki sanaroi P Gaichanbu amadi THS Chinglemba anina match asida Panzel amamam chanduna Juvenile Club Tera Sapam Lerakpu Panzel anisinoda maitiba piki Imphal West District Football Association gi meeting makhada chathariba football tournament asida tim tara nithoina group ani thokna khaidoktuna lamba tawnari Hayeng Chathariba tournament asigi aroiba league match ama sanaragani. Khelo India Imphal West District Under 17 Girls Football Tournament Final Match sananaba sem sabaloikre. DYASO Imphal West Committee Makhada Thau Ground gi sanabungda ngasi sanakiba football tournament asigi match samada Thau Thangmaiban gi nupi macha sanaroi singna Punia Children Home Panzel Mapan Sinoda Maitiba Pibangam Ki. Chatharagliba football tournament asigi ngasi sanakiba Under 17 Boys ki match singda RFS Malomna Thau Team B Thangmaiban bu Panzel Nipan Sinoda Maitiba P kibaga luinana Thau Team C Thangmaiban na United Social DA bu Panzel Manga Amada Maitiba Pibangam Ki. Chathariba football tournament asida Imphal West District ki manung chanalaiba nupi machagi football team ahumna league round da aduga nupa machagi team tarana knockout basis ta saru yari hayeng makhataba match sing sanaragani National Championship for Santos Trophy gi North East qualifying round da saruk yarugadaba Manipur gi football team ngasi Mizoram gi damak Imphal thadokre. Qualifying round da saruk yarugadaba Manipur gi sanaroi tara taruk ka loinana khongchat asida Manipur team gi manager oina W Manihar
कोच ओइना गाउमिनलुन किपजेन गोलकीपिंग कोच ओइना एस प्रेमकांता अमसुंग टेक्निकल डायरेक्टर ओइना एस अमुतोम्बी खोंगचट असिदा सरुक यारी चैंपियनशिप असी मिजोराम दा था असिगी 13 13 फाउबदा नॉर्थ ईस्ट के स्टेट सिंग लेबा टीम 3 ना सरुक यारी ngasi ajamba thoram amaga loinana pangthokiba lamthabagi thoram aduda amphagi president S Sanatomba amadi general secretary in charge L Jyotirmoy Roy amadi treasurer L Dinamani ga loinana association asigi masak nairaba miyoi kayana saruk yakhi ngarang malim gi ahan boina sagul kangjai gi sanafam amo oiriba mapal kangjai bungda bom langsin khiba adubo Manipur Equestrian Association, Manipur Horse Riding and Polo Association amasung Manipur Pony Society na mari lenaba singda makhatana thokaningdaba thogdok asi amuhana thokan biganu haiba wafam asi thamlakli Manipur gi puari ga sagon aduna laklaba sagul kangjai sanaroi singi yengbiduna chahi khudingi pangthoktuna lakliba sagul kangjai masana singa mari leinana malem gi thakta pangthokliba Olympic Games ki manung chenba masana ama oiriba asida saruk yaba ngamnanaba honazariba kaya asi yengbiduna masana asibu yokhatpibaga loinana sanafam asi free zone ama ohenbiyo haina Manipur Equestrian Association gi maikedegi thadarokpa cherol amana khanghalakli Sombo Federation of India ki meeting makada Puducherry Sombo Association asindna Puducherry Beach ta ngasidagi haukiba ahanba National Beach Sambo Championship ta Manipur na gold medal amaga bronze amaga phangbangamkhre Championship asida Manipur dagi sanaroi 13 amadi official marina sarukyari ngasi ahobu numita under 14 gi KG Nifuda TH Priyanka amadi KH Wahilana gold medal amaga bronze medal amaga phangduna Manipur gi account hangba haukibani Arab the bulletin asigi headlines amuhana mayam da thamjari Citizenship Amendment Bill gi mayokta Imphal Kangchup lambi nakal nama thingduna wakat mifam chathakre rally chana nabu honirakuda police na tear gas amadi mock bomb kaptuna tan khaikre Cap ki mayokta palibalinga asina lepli Manipur People's Bill 2018 bu President ki ayaba launanaba miyam tangdana hona minarsi haina Chief Minister Nongthambam Biren Singh na pautenakli SSA and Ramsar Teachers Association Manipur na chatharakwa khongjang gi serugama oina Manipur gi district sing de lady JTO amadi DI office sing solon sinkre Amasung numit mangani chupna chatharakpa ahumrak suba World Bamboo Workshop 2019 loition kre wagi polam sing international market te yohan ba yauna MOU ahum kutiyek pinakre